guys, so welcome back to another video. Ngasigi video sidi yamna adum samlapna mayamna su request tawbirakpa haida iki mamangi video da request tawbirakpa separated relationship reading habadi kaina khiba ex haigadra isagi kaina khaba partner or separated oi khaba miduna isagi damakta kai feel tawge aduna singbagi maramda reading sa tawgadoine like amuk halakpa yaribra or relationship amuk hanjinaba yaribra no adugumba thimda reading se base tawdoine ado background se taram video se tabra ta da bra di khone background se kitang noisy oye hui bu khong bo concert ki makhon bu ta bo adumai na kitang noisy oye duga hoi thina noisy oye kitang na tre ado ai jena hangai sang tabagi thaba kharchin bagi video se nambanga modre na se kitang free oye basida video se dum nam haurage na pane du na mayam tang bear taw minner se ado ngasi gi oina reading se palani khaktang khadok chage pile A and pile B ko pile A da sigi gray idol figure se pile B da sigi blue idol figure se ko ado pile ani shidagi isa na apama pile mam choose to biro sisina pile A gi energy card china pile B gi energy card ado maina la ani ado pile ani shidagi isa na apama pile mam choose to biro ga reading asibu tabiro aduga like isagi separated relationship to gidamang ta kari vision leige habdo mayam punna yengminarase general reading oi banina mi khuding makta personally resonate tarakani habdi leite adu taragasu reading shtagi kari lotion ba yabage habdo mayam adum yengminarase ado hawrase without further ado pile choose to biro let's get into the video. So khoi ngasigi ahanba pile A ko pile A choose to be bechele now singi sagi separated or khaba partner duna isa gi damakta kai khange moi gi personal life te kai go through to rige relationship se hanjin nar ko yabagi vision nei ba no so du sing do yeng doine ado ahanba card che pick tower se ko hui sisu phasna khonge ngasigi numit sida ado ai mic hapagi taramgadra taramoidra di khangde video sida ko Queen of Swords reverse reading se kashu yam hena detail oina yeningai leite dona adum like card mari siga energy card ka taraga adumai samjillaga means piba yaba vision khai dis jadi lo yar ka doine ko dos maina dum samlapna yengase so energy card ki oina mirror ko punna manga taruk ko chong thorok pas di lawong khangde duna phangna reshuffle taraga yengase. Okay, so pile A or very chile now singi damakta card che pick tawba loire ado card ching sidagi khoina kari phange habudugi maram the vision pair to ni do pile very chile now sing sei sagi x se dum di ningsang ba x side sagi separated or khaba partner se dum di ningsing e like nungtigi mo yaudra di hing mangam je habagi desperateness maktina traga su day to day life on a daily basis mangna traga su occasionally ko dum moigi memories na remind tarakpa gumba adagi adoi mi dubo nungai khrazalane or ma sibu kamai lerem du jano mana ai buningjing biramgadra kaina isada wakhalda yam khanjanbada adugumba dum khar tawbagi mong du uye ado like card ching sidagi kari vision phange hamatamda isagi separated or khaba partner or isagi ex ya moidi already anoba lifestyle amada move on tawkiba habidi relationship anoba ama phang amada leikibagumba habdi isaga breakup tawrba separated orba matungda moidi already move on tawreba ko anoba partner amaga loinare like relationship anoba laikre or even marriage tawramba khotnamba duguma phawba yabagi chances ui ado makate harga su isana taba atopa miga relationship laikiba move on tawkibagi mami chawna taeba ko aduna moida kaishu kai haini relationship na break up tawkraba matungda or separated oikraba matungda moya ningsingaga leibagumba or ngairaga leibagumba adugumbagi thodokpa vision ude moise already move on tawkraba already another relationship amada leikibagi mawongda adum chawna mami taeba ko aduga moigi life se dum it's for the better kaina khallaga move on tawkibada amaina tawkibagi mawong mataw khara adum uba phange. Furthermore
isadi relationship se sisina separated oi khebda isadi move on ta hode habdina te ko isagi side te su move on ta ba ya ba level phawdi dum tawi ne ba adu pura ma gi memories me amdu gi freedom phangdaba pura heal to bangam daba habdi some sort of memories ki gai haini makada lehoba memories khara je sisina di constantly dum remind tor pa haidi isagi life te isa so it's what a better harga move on tor bane ba move on taw taraga su dum constant memories khara thawdo khara da dum ma se ningjang ang pagumba or ma se halakhidra kaina khanba or amuka chatminarak pa yagidra ni bani gi lambi sibu kaina khalakpa dugo ma matang matam yam yawe ba adu taraga su isa na khangbi ga dabadi mi se su already masagi oiba on way da move on tawkre isa zo heal tawre move on tawre ko adu na hoi khangnaram ba loinaram ba habasi maktabu memories ti khara dum layani di taraga su loina ramaga kaina khrama mi dudi ningsing biruranu like isagi side ta healthily move on to biro memories to dam tawraga thambigro habigi mongda karchina advice phangi ba ko furthermore isana like isagi separated oi khara partner dugi life ta changu matam da isaje third person adum tarani ko or isagi separated oi khara partner du isagi life ta chang pa matam da su adugi mi do dum third person adum oi krani aduna third person energy se habdi isagi separated oi khara partner is already move on tawre anoba person amaga move on tawre ko in the same way isagi life ta already move on tawre aduga hauji relationship ta leiba oi gera leita boy gera adum relationship ta layaka dawre ba ko aduduna habdi already lairabo organa laire laitriba ga so no relationship adum laka dawre duna isagi separated oi khara partner sigi isada mafam leitre amadi isagi partner ex partners da su isage ba mafam leitre ba aduduna moi se desire tawbase like isagi kaina khaba mi se desire tawbase si se fantasy orga tokani unrealistic orga tokani aseng bo oino oithokpa da khara wagani haibagi mong da karchina advice pi ba ko mathang da queen of swords sari ba card reverse da thol a sigi queen of swords sari ba card reverse sigi matungina pile a oi be bai chili na se kitang stubborn oi ba adagi anam gan magumba or once isana khani ba wakhal sina aina khali sina chumme da chapyung na lepa adugo ma wakhal da he khalle ba ko adugo ma wakhal se isagi ex sina yamna head to bogumba habdi hoi isa strong minded oi clever minded oi intellectual knowledge high oi adugumba di ex partners ne am desire to we taraga suna kan amam da manipulative oi ba attitude kumba ego gumba wang bugi isagi ex partners na khar head to we buko aduna adugumba character chana da ba vibe chana da ba khar su lei banina ngasagi kaina khraba or yadre haina lapthok na khraba relationship to amuk hanjalakpa pambiruranu haibagi mong the vision piba because adugi relationship to amuk hala aga adugi person to amuk hala aga gahaki momentarily di nungai na chalam biyai but tung koina future da kaya haini fazna settle oina chaminna ba yabagi chances kaisu leite ba amana amada problem oina raga tokani ba ko aduna adu me am do face tawgadabagi mohutta khangnarame loinarame but hawjiti separated way oiba way sa chatnare habase accept tawbiraga isa gi own way da isa gi aphaba lambi choose taraga chatpina boina hona biro ex or separated akhami do desire tawbir no have advice se katagi phangine ba ko furthermore mirror haiba card chathol a sigi card chi matungina who or what is triggering you haiba ko so sigi card china kari describe tawge ha matamda pile A or B children now sing say isagi ex or isagi separated akha partner say amuk ningsing bagumba reminder pagumba yak pa matamda kaigino ma sa ina ningsing ise or kari pochang no ma bu ningsing ali se kaina to maina khalaga ningsing hala iba maram or ningsing hala iba posak tugi like adudagi la thokna ba or adudagi lai thokna ba hona biyo because ma se ningsing obada isagi life ta apha bakana baga shu puraka da leite isagi life ta mangja ba khakne ma purak tuise ko aduna adu ningsang ali ba trigger tawi ba pot or wakhal da adu di langthokpi go ba isaga loina biga no have advice se phangine ko furthermore deep replenishment ko retreat rest be held hai ko so sigi card chigi matong ina isa na isagi ex partner do or separated or partner do yam nungshiram bayai or yam desire taram bayai adu taraga so hawiti matam hele yadre or jaga amana chana dre haina lapthokna khrabane ko aduna adumaina lapthokna khiba jaga du da muk hanjen ge na khanbi ga do isa na isa bu phathabiyu aduga retreat tawbiyu aduga isagi better way da ngahaktang patharaga su ngahaktang waraga su isagi future gi ba better way da ina chatna na ba hotna biyu
like healing and abundance to isagi life ta lakhanbiyu yadraba jaga du da mu changshin biraga amuka wana na masinjaranu isagi better ways to ina move on tawbiro habet by say energy card chidagi phangine ba ko so sumaina piye pali ge reading se isagi separated partner se ma so move on taw gray sa so move on taw ba hore or already taw joboy targa so taw na ba sem sabiro move on tawbiro mi oi se halak padai isagi life ta kana ba ga shu prakadaba leitre mangza ba khangtani prakadaba aduna kasagi ningsingali ba wakhal ko do lapna lang tokpi khraga isagi better ways to move on taw na ba hotna biro haiba advising se phangaga ngasi pal ege ba separated relationship ki reading solution jerage sidagi lawba yaba general advising mayamna lawsin biraga mathangi reading amuk ngai minarase ko ngasi ga inadi pal ege damangta thank you for watching. Hey guys, so mathang koi pal B oiba reading ko pal B habadi sige idol figure blue color se natraga sige tarot deck se masai hawak pada choose to be bajuli now singi damakta isagi separate oi kraba partner or isagi ex partner na kari khanba leibage haiba na chingmadugi maramda reading se tawdoine ado pal B gi su koi card se pick tower se Ten of Cups, Two of Swords reverse, Temperance reverse, Death card, the energy card amuk draw tower se ko pal B kita magta separated relationship reading ni energy. Card siya ni hong paithorok pa ni ko. It's time to take action. Your dreams need a practical plan. A new start is coming ko. So sumaina card ching se leraba matungda pile B na card siya pick tawba leraba nina. Reading room na umayon sila se first of all isagi separated or kraba partner or ex se sana kauba ngamdaba isana dum ningsang magi mami se pile B na sumami sam chow na tay ko. Tawbatabu isagi separated or kraba partner sidi moigi life sida anauba partner ama phangaga already move on tawbagi mong do uye habdi moido hojik relationship oina already settle tawramba yai tawramna bayai ado settle tawba tawdaba du depend tawdabida moigi life da isa se nataba atopa anauba partner ama phangaga moigi life se hena better oiba connection form tawkiba better oiba way da move on tawkibagi mami se dum phajna uyibako habdi isaga lapthoknaraba kainaraba matungda anauba partner do phangbada moigi life se complete tawe na feel tawzagreba aduna moidi habdi isagi ex or isagi separated or khaba partner dudi masagi life ta yam satisfied and happy oina daily ba hojik se ko aduduna hauji maki oina isagi ex partner or isagi separated or khaba partner sina isagi damangta kashu thodok paningsing ba kashu thodok khanjan maguma aduguma ka haina leite aduga moise moigi life ta contented and happy oina another relationship ama form tawna ba lambida or another relationship ama leibagi lambida dum changshile bagi mong do uye or already leramba su yai ko habidi already move on tawre habane ba ko moise aduduna kashu isada hallaga maning hallaga kashu yengakadabagi mami she ude ba ko makha tarak po oina Two of Swords reverse ko sige card sige matong ina isagi ex partner or isagi separated or khaba partner sina isagi damakta kai khanya matamda like isa se sum life ki journey da matam khara thengnaramba mioi ni haina khalle ba habidi kaina khre loi khre habigi mongda jakona kakhatkibagi mongda ni ko moigi side gi habidi relationship lerame loinarame khangnarame habigi kaina bada nungai tabagumba awabagumba dugumba se keshu thudokpa feel tawdaba just life ki lambi chalakpa matamda matam khara chatminnaramba mi ni ko habadumadi khangaga kashu thudokpa yamna nungai taba khotaba dugumba stuck taraga leiba memories naga mayam khanjallaga leiba adugumba kashu thudokpa leite moigi side gi matam khara loinaramba taragasu matam khara khangnaramba taragasu hojikti
isagi oiba own ways chatnare aduna sida amuk hallaga yengbugi mathau tadre isagi way the better oina ba chatlage kaina haibagi wakhal de khangre bako moina aduna like punsi lambi changsalak pada matam khara khak thengnaram ba loinaram ba mine aduna kaishu yam ka hena khanjaningai leite haibagi mongdo oina khankhre bako isagi ex partner or separated oiba partner sina ko mathangda isa di hauji se means pile b khanbeba mayam di kwa hauji ki oina relationship or tokna khriba mi sidagi fully move on tawba ngamdaba isa je heal tawri move on tawri haina di khanja taraga su adum moi madubu kamai taram gi doi jano nungai bzala or ma sengona halakhidra ibani se chatminna ba yabai chances le khidra haiba wakhal se ngahak litana amuk hekta khalakpa gumba adagi tokna khiba kaina khiba se isa da pen daba regret ko mama lai howai ta batauba isana soirubagi oirambi ai or isagi desires khara phangawdabagi oirambi ai adu kai maramgi oino di khangdre isaje hauji se atopa relationship leibo oigera leidabo oigera fully move on tawba ngamdaba ngahaki nungai thokpa harau thokpa khara tawraga su hekta mi sibu ningjangakpa magi memories myamna constantly hekta remind tarpa adugumba khara tawe aduna hauji se isagi life se pura fully stable oina heal tawba ngamdaba pallaga leibagi mongda uiba ko habidi phanamna lambi do move on tawre hai taraga su adum ningsangaga leiba matang matam yarpa amuk hekta unrealistic ba kai haini dreams myama sangatpa chatminna basu yaroi da bahalak basu yaroi da buda halak minna bagi wakhal ga se amumu khalakpa aduguma khara dum tawe na haiba ko mathangda death card hariba card che thole ko sigi death card hariba card chigi matungina pile b oi bi by chin now sing se sigi sagi separated or khaba partner or ex si se desire to we rano haiba because relationship sina lairingai matamdagi or loinarigai matamdagi yadre habidi sigi relationship se isanga chanadre yadre habigi warnings and signs myama phangrabane ba adubu warnings and signs myam do isana avoid taraga yanida na sum lakpadagi hausti kaina ba habdo oikrabane ba ko adumaina warnings and signs myam do avoid taraga lakhibaduna kaina ba sida isada awaba supiram ba su oidoine ba ko adui taraga su haujik su mo isana sigi mi se khallaga leibagi mathau sungta ta de because adugi relationship to gi death and ending oigrabane ba plus isagi separated oikraba partner or ex na isagi damangta kaishu thudokpa tung halaga yengakpa gumba leitre ba moidi moigi life ta phazna adum fully move on tawgrabane ba ko aduna isana ya khidraba relationship ending oi khraba relationship to adum miduna su kemta effort hadarak pasana taba tung halaga yengmirak pawda tabuda isana adum ngairaga leidoigi maram se kaigino haba question je isada hangbiyo ba ko adu duga sigi relationship se amuk hanjin minaba or hanjin laga chatminaba haba se oithokpada khara waga daba thabak oi aduna isado mogi damakta khallaga leibe mohta isagi tungi damakta future gi damakta khanbiyu pass haina thambigraga isagi future da better oina na ba move on tawbagi lambi doina changshin bi mana khwaidagi best decision oini na hayeba ko coming to the energy cards it's time to take action ko your dreams to the practical plan a new start is coming so sigi card energy card sing na kari describe tawge ha matamda hauji se like pile b khanmi ba chili now sing nei sagi x siga ko x se yaw de hingbangam jeha ga su x siga hanjinna ba yakidra or hanjinna rakidra haibagi dreams ko malai bitar gadi madugi dream do oithokba yadaba practical oiba yadaba dream ni aduna kanada ba dream da practical oiba yadaba unrealistic oiba fantasy da tawraga leibe mohutta isagi oiba yaba practically pangthokpa yaba future do oina my do focus on janbiro na hayeba ko aduga a new start is coming hai ko sigi a new start is coming hai ba card chi matungina pile b khanbe be chili now sing se hauji already move on to bangam jiboy taragadi sagi life ta another relationship amagi opportunity la ka doba leire another relationship to na isaje another start ama puraga move on to na bagi lambi da changshin na ba chance piak to ne ba ko and already move on to biraga dum ningsing makangu dugi su hauji leire relationship to turn na malorpa habidi isagi hauji leire kawbang memories hauji leire relationship to na pelak tabadagi or fulfill to nga magtabadagi hanagi ex to ningsing ang pagumba lay taraga su hauji leire relationship to na masagi ba turn na malawzar aga past to forget to nga na ba turn na madum lakadawri habase card na vision pi ne ba ko furthermore it's time to take action ko sige it's time to take action hari ba card chigi matungina pile bi ba chili now sing se hauji se past da dum matam mangaga leibagi matam se leitre ba hauji ti life hai se mi khuding mak competition ne ko every field the competition ne life have se hing da ba ya de duna isana past dum lai taragadi life se struggle adum tawni ba habdi past ki memory se thadok pangam da taragadi sa je future da
khumang chawshinba move forward tawba sungam ngamoibako aduna isagi past adum thambiramo aduga future da better oiba bright oiba future amu oinanabagidamagta move forward tawbiro action lawbiro haiba advice se card tagi phangidebako ado aige background se yamdi lange ado mayamna dum bear tawbiro aduga readings tagi lawba yaba advice lawshinbiro ngasigo inadi palbi gisu reading se matang swaida loisinjarage stagi lawba yaba advice lawshinbiraga mathangi reading amu ngai winner. Say thank you for watching my video. Stay tuned for more. Bye bye.